Sep Sena Manipur ki President asi India ke Constitution munna khangdre BJP amadi Chatminariba Party na Leingaklon Soiraga Congress ta Tainabagi Heinabi asi Leppana Phagani haina Manipur Pradesh Congress Committee MPCC ki President Keisham Meghachandra na phongdokre Mahatma Gandhi amasung Indian National Congress na kumja Lising amaga chamapan ni Funitho ki August ni Panda Changsin khiba khongjang Quit India Movement amadi Indian Youth Congress lingkhat khiba chahi humfu manga surok pagi numit ningsing palan ngasi BT rota laiba Congress bawan da pangthokre Thoramadu da CLP leader Okram Ibobi MPCC ki President Keisham Meghachandra CWC member Gaikhangam amadi party ki maru oiba thomi kayana sarukya Loinana Indian Youth Congress ke thomi singna IYC ke Foundation Day ga mari lainana Naha singna lebak asibu hiram khuding makta mangjil thana puna bawasak pagi thoram subpang thokhi Thoranga mari lainana MPCC ki President ke Meghachandra na makhatara duna Miyam gi mihut leitabana lamdam asi haujik hiram khuding makta maning halle ana layeng dagi hauraga lomi singda piramba central scheme ayamba mathau tawdre leita lairaba sing masa khangdana PM Keisham card Sajilambagi achoba wathok amalakle President's rule gi makhada asigumba maithiraba Leingaklon asigi mahuta nauna mikhal tawgadabani haina Congress na demand tawriba asi Constitution gi manung chana ayaba pibagini masida Sep Sena Manipur gi President na press briefing amada Congress ta onsin dona phongdokhiba wafam sing adu Constitution bu munna khangdaba political party amada yawsanlaga panghaida haiba oina Congress na lawi haina phongdokhi Siba Heinabi akhoi tamo gombi hairi tudi pungang da ngang pajatnida rajniti party mada puyau da yaroga haiba oina thoi president rule si another extension si miyam na pambra pamtabra haibna singba si akhoi loina leinaba mu change Leingakwa ngamdre akhoi gi development lakpa ngamdre free movement leitre miyam gi hak leitre IDP sing mayum da hanba ngamdre akhoi chumna adegi academic line da constitutional gi line da akhoi hairi neba akhoi congress party na pungai da tho pungai haiba nateba Tho hairi di munna khangdaba Siba Sena oiba yai BJP oiba yai amasung makhoi gi alliance ki asoibado Congress ta Tainabagi gi no tho hairi sidi moineba popular government leringai du Leingak pangamdraba fresh mandate sina khwaidagi maru oire noina Leingak pangamdraga di to nauna miyam gi mihut amu khalaga leibak ngak na chatharasi miyam gi people gi democracy ni na that is why fresh mandate tausi assembly dissolve tau haibase asi hairei base masi ekhoi haibham thokpagi constitution da piriba sigi matungi nei khoi hairei ba khoi puai charaga maraga puai hajen milteba